Tribal Affairs Minister Letpao mangkhrena haina miyamna koichi thiri. Tribal Affairs and Health ki Minister Letpao Haokip mangkhrena haina tribals miyamna koichi thiri. Miyamna mateng pangbiyu haina Tribal Youth Council Manipur TYCM na phongdorakli. Imphal mau kaithelga mayokna na leiba Tangkhul Baptist Church mamangda Tribal Youth Council Manipur na sinduna state asigi tribal singe saukhat thaurang thinthari institution sing marai saithari amadi tribal singi kholau tavidre haina wakat mifam chathaki. Wakat mifam maduga mari leinana Tribal Youth Council Manipur gi Secretary Robert Golmei na phongdorakibada haukibo October 8 ta council asina lamdam asida tribal community singa thengnariba awaba khudong sadaba kayagi matangda lengaki puning singsalladuna memorandum ama pisinkiba laikhre adubu ngasi phawbada lengaki maikaidagi amadi Tribal Affairs Minister gi maikaidagi matik saba pokum amasung thabak oina pangthorpagi wafam leite. Manipur lengaki Tribal Affairs and Health ki Minister kaya thiba khangdaba kuire miyamna minister asibu phangnaba thibada saruk yaminasi haina pendaba phongdokhi. Relief camp ta leiba nupa ama laikhidri Manipur da thokliba kanglup ani gi lan asina maram oiduna hozik Nambol police station gi manung sanna ulau sajo lekai da hangba prefabricated house ta sangjafam lauduna leiriba laika nava nangdana laikhidraba mioi adugi maming ahong sangbam inau isingha sahi yankhai mari apokpa laikhidraba AK basing kawi Bisnupur district ki manung sanna leiba Torbung Bangla dagi ni mioi asingarang numidang pung 13 taba matamda masage anaba amana maram oiraga community health center nambonda pukhatuna laikanarba matung laikanaba nangdana laikhidabani hairi mahakna laikhidabada ngasi ulau sajo lekai da hangba prefabricated house da leiriba miyamna laikhidabagi mafamda aroiba ikai khumnaba utkre makha sathar pofo ama oina ayaba yaudana asang kasarna sadongda the Manipur Indigenous People Cultural Exchange Festival 2024 pangthoklamba taraina logdi amadi mahaki mathakta akanba action lokhatkani Tangkhul Naga Long TNL amadi makha sathar pofo oina laikhidraba bihari anida Manipur lengakna Lakh tara amadi bihar lengakna Lakh ani ex gracier piragani lauthokre senaba sing serak pigani mathau tarabadi case asi NIA da sinagani biren Kaksing district ki wabagai kerekta ngarang numidang wairam bihari sinmi ani sakhangdaba singna nongmai kaptuna halkhiba thodokpu bihar gi chief minister Nitish Kumar na nuaitaba phongdorfaga loinana laikhidrabagi imung manungda lupa Lakh ani gi ex gracier piragani haina lauthokre loinana Manipur lengakna su Lakh tara ex gracier oina piragani lauthokre wabagai kerekta asan ba yumda leiba construction worker oiriba bihar gi Gopalangs district ki Sunalan Kumar sahi 53 amasung Dasarat Kumar sahi 33 ngarang numidang wairam pung mangarom tabada thabak sufamdagi bharagi yumda halakpagi lambida sakhangdaba singna nongmaina kaptuna hatkibani thokdok asibu Manipur gi chief minister na akanma mongda yaningdabu phongdorpaga loinana Thaudok asida senaba singlemna tharoi chapsana serak pigani mathau tarabadi case asi NIA da sinagani haina phongdorakli amaromda migrant worker ani Manipur gi kaksingda laikhidaba adugi imung manungda bihar gi chief minister Nitish Kumar na awaba phongdokhibaga loinana laikhidrabagi imungda lupa Lakh ani ex gracier gi sampam piragani haina laukthokibani loinana bihar gi social welfare and labor department gi official singna department gi maikai dagi piba yaba khudong sawasu pigani haina laukthokre hairi